education haibasi bo lekha takraba adu targadi magi leibak magi furuk magi lamdam madu tasenga lekha taraba amun hawlak pangam kunai ama furuk ama leiba mu oigani state sigi education sector bo makhal amatagi disturbance pi daba zone ama ohinana bagi changchal lebak sida miyam humna saruk yaminasi coordinating committee on disturbance free education zone dimana state asigi education sector bo makhal amatagi disturbance pi daba zone ama ohinana gi damakta hoki bachahi 2008 gi kona duna lagle hai basigumba July 5 pu chahi khudingi education free zone demand day haidana numira sida tonga tonba koigi discourse ama loinana education sector bo disturbance free oiba zone ama oinana bagi khanaba amadi maduda lawrokpa warep sing adu section khuding makta koi appeal tawba amadi masigumba education sector sida disturbance pb dana bagi damakta haiduna lakpagi manung channa handak chahi 2024 gi su koi hokiba July 5 ta Manipur College ta koi discourse amaga loinana tara ka tere suba disturbance free koi education zone demand gi ki pangthok ra matungda hai benu misida koina education sector bu makhala matagi disturbance free da zone ama ohinana bagi section khudem makta tawgada ba koi demand taruk khak koi lepna baga loinana hai benu misida gi hauraga koi ngasi phawbada tonga tongan ba poster campaign leaflet yenthokpa aduga school gi van service tawribasingda education sector bu disturbance free oiba zone ama ohinana bagi akoi indicate tawba adugumba sticker nappa aduga holdings tonga tongan ba miyan ugada mafam singda holding thangkat laga koi demand sing asi section khudimakta masi nainamina ba amadi masigi hena paphok chawphokna miyam bumna khanarogdarbagi adugumba campaign chathadun lagle camp chathari basigumba campaign sigi manung chana lakliba akoi July ki tang kunga manga dagi horuga kunga taret pausi sit-in appeal haidana koi mingthon ba dugumba campaign makhala makak chathana ba coordinating committee sina akoi warep nare hari basigumba akoi sit-in appeal sida maroina changchen gadori ba campaign makhana si government aided amasung private school private ki lairiba tongan ba government ki akoi educational institution khatena tana tongan ba lairiba institution sing dasu masi paksana saruk yarakanda pangthokna bagi pandam thamjabani asigumba akogi sit-in appeal sigi manungda tawminagadaba khara koina da namthokna miyam dasu ngana ba sem sajari khara maraksidagi lakhut jaraba matamda hairiba campaign si akoi tang kunga manga simadi akoi Imphal West oina Imphal West ta tawgani aduga tang kunga taruk tadi akoi Imphal East amasung Bishenpur district ani punsilaga tawgani aduga tang kunga taretana Thauban amasung Kakching hairiba district ani punsilaga puna numit humni si chathagadabani sigi manungda akoina pangthokpa masigi campaign se pangthokpa matamda akaknaba matam amhakta punna pangthokminanaba sem sanjai haiba matam si akoi numinungba matung pung 10 ga ni thoga minute 30 dagina pung ama haibadi period amagi matam 45 minutes sigi manungda pangthokani masigi pangthokpada sizinnagadaba banner poster haibising si akoigi coordinating committee na masigi format sing khojana semtoga pigani adubo masi print tawba amadi masida changiba banner sing gi ma'am sidi print tawbagi gi thabak sidi akoi hariba asigumba campaign sida saruk yaminagadoriba maising singna masi tawbigadabani loina na masigumba akoi campaign sigi manungda chathringai manungda mahisang amadu chathringai manungda lawbiba photograph video aduga yamna maruoiba amana asigumba campaign di sanction gadoriba asigumba kogi mahisang singna sangselingai manungda mahisang adugi mahut sinba mioi amana section khuding makta education sector bu makhala madagi disturbance pi daba zone ama ohenminanar bagi appeal to video clip ama koi nambi gadabani hari basigumba photo video amadi akhana basigumba section khuding makta appeal to basigi video clip se coordinating committee sina district khuding gi phone number ahum koi pijagani masi pijari phone number ahum sigi kuthangda koi WhatsApp ki kuthangda masi thabirakadabani aduna messenger pada haning basi afaba mating leiba lamdam ama leiba ama ohenaba honabada education haibasi thoido hendokna yamna maru oiba mani education haibasi bo lekha takraba adu targadi magi leibak magi furuk magi lamdam adu tasenga lekha taraba amuna hawlakpa ngamdaba kunai ama furuk ama leiba ama oigani aduna haiba coordinating committee asina leptana sangsinjarakliba sugumba
मरोइना स्टेट सिगी एजुकेशन सेक्टर बु मखल अमतगी डिस्टर्बेंस पीदब जोन अमा ओहिननबगी चंगसलेब सिदा मियाम हुमना सरुक यामिनसी लोइना लोइना चंगसलेब कैंपेन सिगी अरोय बोइना पांथोकदोरिबा हंदक चैगिन अरोय बोइना पांथोकदोरिबा सिगुम्बा सिदिन आपिल सिदा महिसंग खुदिंगमंगना अखोय सरुक याबिरगा मियाम हुमना सिगुम्बा कैंपेन असि चंगसिन मनबगी मथौ ताबदु लेरे हा खरगी मतुंगददी अखोयगी इसा इसु मयाम अमा महि तमिबा महिसंग मयाम अमा स्कूल थोंग लोलगा स्कूल तौरीब ओजासिंग अदुगा मसिबु तौरीब मयामसे सेनगी फिबम लै मसिगी फिबम से यौरप मतमदा मांगजगदोरिसि महिरोइस तुखत नते अखोयगी लेबाक सि पुन्ना मांगदोरिबनि हायबसे सेक्शन खुदिमंगना खंमिनबग लोइना सिगुम्बा अखोय यामना वाबा अदुगा पुबा थांबा ngamdabasina maram oirakan education sector da tha kharagi matungda hujik chu achoba phibo awaba mayoknaraba aduga tha kharagi matungda di hena achoba phibo mayoknadani education sector si yamna lekha taba aduga phibam chadaba ma sarangnaba phibam oirakadobisidagi akhoi khudimangna kanbung ngamnanabagi damakta masi ohendanabagi damakta punna punna ministry haidana coordinating committee on disability education zone demand gi maikaidigi miyamda appeal tawjai अखोगी मही लोइसंगसिंगदा तोंगान तोंगानबा डिस्टर्बेंस कया पीदना मही मसिंग तंबदा अकाय पीरिबसि तोबिगनु अखोई इरिपाक इरमदम सिगिदमक्ता मरु चंगबा महिरोय कया पुथोक्तुना इरिपाक इरमदम से तंदु लेताना अमदि नुंगाय याइफना हिंगनबा होनबदा अखोगिसु थौदांग लौजगे हाइदना लेबाक मियामदा अदुमक अपील तौदना लाई अदुबु लेबाक असिदा थोइबा थौदो वाथो अमदि तोंगान तोंगानबा माइकई कयादगी मसीदी एजुकेशन सेक्टर से यामना अखोगी लाइना पैसा लौब याबा अमदी तोंगान तोंगानबा एनी सॉफ्ट कॉर्नर अमोइना लौविदना मखल खुदिमकी डिस्टर्बेंस खुदिमक असिदी अखोई एजुकेशन सेक्टर सिना अखोई नंगगा लै अदु यारिबा मखैदी इरमदा मसीदा लैबिरिबा तोंगान तोंगानबा सेक्टर दा थबक तौबिरिबा सिलिना खुदिमकना मही लोइसंग असिदी तुंगी अमदी खुनाई असिगी चौपत लंबीदा अचौब थौदांग लौरकदोरिबा अदुगुबा सेक्टर अमा ओइबना मसिदा मखल अमतगी डिस्टर्बेंस पीबीदना अखोगी तुंगी असागी युंबी ओइगदोरिबा इचा इनाउ मयाम सिंग असिदा पीगदोरिबा नॉलेज अमदी तुंगी अदुंगलबा अखोइना सेम सागदोरिबा थौरम थौरा थौदा कयादा अयत अपन पीबीदना यामना फ्रीली मही मसिंग तमहंदना ngasiगी चौपत खरबा मलिमगी अदुंगलबा लेबा कयागा कंपीट तौबदा अखोई लंदम सिगी इचा इनाउ कयासु यावबंगा मननबगी दमक्ता अखोई एजुकेशन सेक्टर से तबुक तौजरिबा अखोइना डिस्टर्बेंस पीबीगनु हाइदना लेबा मियामदा अमुक हना आयहाकना कमिटी सिगी मौत सिंजरगा लेबा मियामदा अमुक हना